ngasi nungdaram phonggiba toan toan ba se phongsingdigi maruiba pausing khongkacharaga mayamda share tawjagi ahanbada condemn tawi club thasigi kunganithu da khundrakpam kendragi yumnam khunauda BJP mahila morsana sinduna pangthokiba thoramda haingang yumnam khunauda sekon tawba lakhiba chief minister gi manaunupa boy Elias Rajendrana khundrakpam kendra sidi sakni phiniba kayana aki akhang kayago loinana hinglamba punsi marel amada hinglamle haina phongdokiba si youth development club haikak mapal makha lekaina condemn tawi haina club asigi sirol phongdorakli sirol sida makha taraduna wangang asi yaningdaba phongdokpaga loinana numit humni gi manungda kendra sigi miyamda lale haina media gi thongna singdokadabani haidi haina pausina makha tana phongdorakli maka jatrak poina topa maruiba pau khranamu rongmaigi natte singdokadabani union ngarang union home minister Amit Shah Manipur lakpagi okpagi thoramda sakhiba jagoi adu kabui jagoi ni rongmaigi natte haina tribal affairs and hills na singdokadabani haina all Manipur kabui student union gi sirol da haidi haina pausina makha tana phongdorakli atopa pawamuna mu singningai mawongda maunaha ama thori yalaga siramlei ngasi ayu anganbada Lamphel police ki manungsana sagolban khamnam lairak manung sadokpam laikai maunaha ama thori yalaga siramlei laikhidrabi nupi adu laisram ongbi isel debi sei kuntra mapuroiba laisram Rushikumar Elias Munikawi press na phangba pawda ngarang numidang laikhidrabi iselga mapuroiba Rushikumar ga khatna sainaba thokhi Rushikumar asi Nisa sizinaba miyoini laikhidrabi isal asi nomagi afangba su nomlagi imung manung puduna hingjabini mag asi ayuk mayumgi mamangda hauba haino pombi amada yalaga siduna leiramkhibani thawdok thokphamda Lamphel gi police kangbu ama laktuna makhataba investigation chathakre loinana laikhidrabi gi mapuroiba Rushikumar makhataba wahang pohongi damak police na lakhatkre hairiana pawamana makhatana phongdoragli makhajatharakoina topa pawamana court na crore kunga teret ki drug wathokta mara leire haidib ani sei taraga manga jail pikre sok english singani ga taraga nipan gi jun thar sandel edc gi chairman oirama lukhojai jawgi Lamphel pata lairamba lupa crore kunga teret henbagi number 4 powder amadi w white tablet ni singo phaki baduga mari lainana ndnps ki special court na lukhojai jawbu mara leite haina thadokraba mara leire haina ndnps court na lakthokiba tungkhanmung jau sei taraga mapan more amadi thangmelun jau sei kuntra sijat subdivision bu sei taraga manga jail laikhibada natana makhoi amamamda lupa lak amamangi fine thinaba court na right ta khre pi khre hainasu pausin makhatana phongdoragli lusilak poina topa aten maroi pa pau khranamo layeng naba sel gi mateng pangkhre thasi gi haugiba tang kun ngamari numidang pung nipan makhairom tabada nambol awangdagi sanglakpam Zamini masanupa atonbagi nupi maunupi Ranjita sei kunga teret amadi Ranjita gi masanupa sei ahum suraba masangamdi haiduna imungi miyoi manga punna nambol singmangdagi hidak lairuraga side chumna khongna halakpada Imphal lomdagi tharakpum masak khangaudraba gari amana nambol singmang irabot mitak mapa tidim lambida miyoi mari punna minung silaitana thomlamlaga sien khibadagi Thanipangi Napuribi Ranjita Makong Saru Ohum Tokna Toktuna Rimsta Amadi Masanupana Kok Amadi Tawaki Sarukta Tina Soktuna Rasmidi City Imphal Aruba Pibam da Lekat Aduna Lairiba Imungda Human Resource Mobilization Group HRMG Nambol Awang Laikagi Yumthong Kuding Digi Sel Kaiduna Punalupa Lishing Marfuga Taruka Sanipangi Yankai Layeng Bada Mating Oinaba Zamini gi imungda tengbang oina ngasi khusina kre hari tengbang khusina bagi thoramda HRMG Nambol Awangi President KS Punsilemba Secretary L Renolda Treasurer H Romesh amadi atai thamai singju saruk yaki Punsilemba na phongdokibada garina thomlaga hanna yenglamdana sienkiba minung silaite CC camera singsu mai laktaba matam oibena gari adu kanagino masakhang mangamdre hainasu phongdokhi haina pausin makhatana su phongdorakli atopa yamna ngakningai oiriba pawamana driver yaudaba India gi ahanba train PM na lamthakre laipaw asigi ahanba driver yaudaba train Delhi Metro gi Magenda line da PM Narendra Modi na haudokre magna National Common Mobility Cards launch tawki
ड्राइवर यादव ट्रेन सिंह ऑटोमेटिकली ह्यूमन एरर लेहनदबनी है ऑफिशियल सिंह ट्रेन सर्विस असी दिल्ली मेट्रोस मगेंटा लाइन जनकपुरी वेस्ट की नोएडा की बोटानिकल गार्डन समहलगनी मथंग सही तंखाई चलपद दिल्ली मेट्रोस पिंक लाइन फाव संदोकनी नर्टियोल संसंग फ्लैग ऑफ तौखिबा पीएम नरेंद्र मोदी ने ड्राइवर यादव अहानब मेट्रो ट्रेन असिना लेपाक असिगी स्मार्ट सिस्टम कया यामना यांग खुमांग चौसिलबगे हाइबदु मयेक सिंहले लेपाक असिगी सिटी मंगा खक्त मेट्रो सर्विस लेरंबदु ngасidi सिटी 19 मेट्रो रेल सर्विस लेरे कुमजा इंग्लिशिंग निगे कुनगा मंगा ददी सिटी कुनगा मंगा दसु हेना सर्विस असि लेहनना बो होनागनी हाना किलोमीटर सनीगा निफुगा तरुक लेरंबदु लिसिंगमगा सत्रेता सांगदो हनना बो होनागनी हाइदि हेना पाउसना सुमखाताना फोंगदोरगे लुसिलकपोइना तोपा मरुएबा पाउखरानमो अतोप मणिपुर की मरुएब पाउखर नमो बीजेपी लेंगाना निंखा तंबा कॉन्स्टिट्यूशन अमदी प्रेस मीडिया की वानथोक लेहेंद्रे गैखांगम इंडिया बीजेपी लेंगा लापदगी लेबा मनिंग हंदुना चले इंडिया निंखा तमद्रिंगै मातमदा ब्रिटिश चतखिब मियोट मिने अदुमक बीजेपी ना हौजिक चथरी लेंगा असिना प्रेस की निंखा तंबगी कॉन्स्टिट्यूशन अमदी पार्लियामेंटरी डेमोक्रेसी की वानथोक लेहेंद्रे हाइना मराल सिखरे इंडियन नेशनल कांग्रेस की सही सामगा कुंथ्रागा तरुक सुब मापोक कुमोन थोरम ngasi बीटी रोत लेबा कांग्रेस भवन पांथोखिबा थोरम अदुदा एमपीसीसी की हानगी प्रेसिडेंट एमएलए अमदी मिनिस्टर ओइरंबसिंग यावना पार्टी की मसक नायबा मिसक क्या थोरम अदुदा सरुक याखी कांग्रेस पार्टी ngarang nan khaktamak सीएम किबा पार्टी मयामदुगा मानदबा इचम चंबा पॉलिटिकल पार्टी अमनते पार्टी असिगी वखलोन अमसुम पुवारिदी इंडिया मसासिंगी लू तोंगदा यावदुनु लैरबा पॉलिटिकल मूवमेंट अमने हौजिक लैरिबा कांग्रेस पार्टी अतबसिंग असिदी कांग्रेस पार्टी द योरंबा कया निंगबा कायरकपा अमदी लुसिंगबा पमलक्तुना मसा मसागी ओइजा ओइथक थीबदा सीएम किबा पॉलिटिकल पार्टी ngaktani haibada haimanba thokloi haina hanagi deputy chief minister gaikhangam na phongdokre thoromga mari leinana gaikhangam na hai BJP na lusingba lenga asi thokmok oida padaba kaya tawduna leire adubu lenga asi loisilamdai oiraklabanina khara tawjasunu haibu wafamsu phongdokhi haina pausna makhatana phongdoragli atopa tentak poina atopa maruiba pawmana कांग्रेस ना साबा लोइरमलबा असेंबली दा फमलगा कांग्रेस ना करी तौरमले हंगली गोविंदास इंडियन नेशनल कांग्रेस लिंखथिबगी सामगा कुंथ्रा का तरुक सुब मापोक कुमोन ngasi इंडिया के अतै मफम सिंग पांथोकनबगुम मणिपुर दसु मणिपुर प्रदेश कांग्रेस कमिटी न सिंदुना बीटी रोड लेबा कांग्रेस भवन पांथोकरे थरम अदुगा मरी लेनना एमपीसीसी की प्रेसिडेंट गोविंदास कोंथौजम हाइकिबदा कांग्रेस पार्टी असिदी इंडिया ख निंगतमनबा इहौ हौकिबा पार्टी नते युमथंगनरिबा बांग्लादेश फाव मनिंग तमहन्नबा सीनियर लीडर इंदिरा गांधी ना होनबदा नतना निंगतंबा पिरंबा पार्टी ने कांग्रेस पार्टी ने इंडिया नुंगसीबगा अतोप पार्टी ना नुंगसीबगा कनाना हेनगनी हाइबसी पुनमंगना खंगनरबा ngaktani याइनसु पाउसना मखाताना फोंदोरो रेदुगे मैम होजिक ओइना मतांग सा लुसिनजरगे अदुगो हुरै सुसोइदन अनौबो अपडेट पिजरके मैम ngaimina sen थैंक यू।